ꯑꯍꯥꯟꯕꯃꯛꯇꯗ ꯅ꯭ꯌꯨꯁ ꯂꯥꯏꯚꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯤꯁꯅꯔꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ, ꯁꯦꯌꯔ ꯑꯃꯗꯤ ꯀꯃꯦꯟꯠ ꯄꯤꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯣꯜ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯤ꯫ ꯉꯁꯤ ꯑꯥꯒꯁꯠꯀꯤ ꯇꯥꯡ 20, ꯊꯋꯥꯟꯒꯤ ꯅꯤꯄꯥꯜꯅꯤ ꯄꯥꯟꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ, ꯁꯣꯛ 2023ꯒꯤ ꯔꯥꯁꯤ 39ꯒꯤ ꯔꯥꯁꯤꯐꯣꯜ ꯃꯊꯪꯁꯤꯅ ꯄꯥꯊꯣꯛꯆꯔꯛꯀꯦ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯅꯗꯒꯤ ꯍꯧꯖꯔꯛꯀꯦ꯫ ꯈꯥꯡꯕ ꯀꯟꯕ, ꯊꯥꯡꯖꯤꯟꯈ꯭ꯔꯕ ꯈꯣꯡꯊꯥꯡ ꯍꯟꯗꯣꯛꯇꯕ, ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯕꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯏꯔꯥꯡ ꯄꯨꯕ ꯃꯤꯇꯣꯞ ꯊꯥꯖꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯊꯧꯅꯤ ꯄꯣꯠꯂꯝ ꯈꯔꯁꯨ ꯃꯊꯪꯁꯤꯅ ꯍꯥꯏꯖꯔꯝꯒꯦ꯫ ꯉꯁꯤꯒꯤ ꯊꯧꯅꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯏꯁꯥꯅ ꯅꯤꯡꯖꯕ ꯂꯥꯏꯗ ꯀꯠꯄꯗ ꯌꯥꯝꯅ ꯃꯍꯩ ꯐꯪꯒꯅꯤꯀꯣ꯫ ꯊꯧꯅꯤ ꯄꯣꯠꯂꯝ ꯑꯗꯨꯗꯤ ꯂꯩ ꯑꯉꯧꯕ, ꯆꯦꯡ ꯀꯠꯄꯤꯌꯨ꯫ ꯃꯊꯪꯗ ꯀꯨꯝꯚꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯌꯦꯡꯅꯕ ꯂꯥꯟꯁꯤꯟꯒꯅꯤ, ꯅꯤꯡꯕ ꯃꯄꯥ ꯆꯥꯅ ꯊꯧ ꯄꯥꯡꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯈꯨꯗꯤꯡꯗ ꯈꯟꯊꯔꯒ ꯄꯥꯡꯗ꯭ꯔꯕꯗꯤ ꯃꯍꯨ ꯆꯥꯎꯕꯅ ꯇꯥꯊꯤꯕ ꯊꯦꯡꯅꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯅꯥꯄꯨꯒ ꯀꯤꯁꯃꯤꯁꯀ ꯀꯠꯄꯤꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯣꯏꯀꯣ꯫ ꯍꯥꯏꯔꯤꯕ ꯑꯁꯦ ꯉꯁꯤꯒꯤ ꯑꯥꯒꯁꯠꯀꯤ ꯇꯥꯡ 20, ꯊꯋꯥꯟꯒꯤ ꯅꯤꯄꯥꯜꯅꯤ ꯄꯥꯟꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯁꯣꯛ 2023ꯒꯤ ꯔꯥꯁꯤ 39ꯒꯤ ꯐꯜꯒꯤ ꯄꯥꯎꯖꯦꯜꯅꯤꯀꯣ ꯍꯥꯏꯖꯔꯤꯁꯦ꯫ ꯃꯊꯪꯗ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯃꯀꯔꯒꯤ ꯃꯨꯛ ꯅꯤꯡꯕꯗꯨꯃꯛ ꯄꯥꯡꯕ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯃꯔꯨꯞꯀꯤ ꯃꯇꯦꯡ ꯂꯧꯕꯁꯨ ꯃꯇꯥꯡ ꯆꯥꯒꯅꯤ꯫ ꯌꯦꯠꯅꯔꯝꯕ ꯐꯔꯅꯤ꯫ ꯌꯦꯛꯅꯕꯅ ꯍꯨꯟꯗꯨꯅ ꯉꯥꯡꯕꯤꯕꯗꯤ ꯂꯩꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯁꯪꯕꯒ ꯀꯤꯁꯃꯤꯁꯀ ꯁꯤꯁꯨ ꯀꯛꯄ ꯌꯥꯝꯅ ꯐꯩꯀꯣ꯫ ꯃꯊꯪꯗ ꯙꯅꯨ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯏꯪꯅ ꯅꯤꯡꯊꯤꯅ ꯈꯟꯊꯔꯒ ꯊꯧ ꯄꯥꯡꯒꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯁꯣꯟꯕ ꯑꯃꯗꯤ ꯊꯧꯅꯥ ꯃꯥꯡꯈꯤꯕꯒꯨꯝ ꯄꯥꯡꯗꯦ꯫ ꯃꯤꯌꯥꯝꯅ ꯌꯥꯅꯕ ꯆꯠꯄ ꯐꯩ꯫ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯃꯗꯤ ꯆꯤꯅꯤ ꯑꯉꯥꯡꯕ ꯌꯥꯝꯅ ꯀꯛꯄꯗ ꯌꯥꯝꯅ ꯑꯐꯕ ꯑꯣꯏꯀꯣ꯫ ꯍꯥꯏꯔꯤꯕ ꯑꯁꯦ ꯉꯁꯤꯒꯤ ꯑꯥꯒꯁꯠꯀꯤ ꯇꯥꯡ 20, ꯊꯋꯥꯟꯒꯤ ꯅꯤꯄꯥꯜꯅꯤ ꯄꯥꯟꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ, ꯁꯣꯛ 2023ꯒꯤ ꯔꯥꯁꯤ 39ꯒꯤ ꯐꯜꯅꯤꯀꯣ꯫ ꯃꯊꯪꯗ ꯕ꯭ꯔꯤꯁꯤꯛꯀꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯖꯕ, ꯂꯥꯏ ꯒꯨꯔꯨꯅ ꯆꯥꯟꯕꯤꯕ, ꯃꯤꯌꯥꯝꯒ ꯃꯔꯤ ꯐꯒꯠꯄ ꯅꯨꯃꯤꯠꯅꯤ꯫ ꯂꯧꯁꯤꯡꯁꯨ ꯆꯥꯎꯏ, ꯃꯤꯋꯥ ꯂꯧꯔꯕꯗꯤ ꯑꯀꯤꯕ ꯅꯪꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ ꯑꯃꯗꯤ ꯊꯣꯏꯗꯤꯡꯁꯦ ꯌꯥꯝꯅ ꯀꯠꯄꯗ ꯌꯥꯝꯅ ꯐꯩꯀꯣ꯫ ꯃꯊꯪꯗ ꯇꯨꯂꯥꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯑꯐ ꯑꯄꯨꯟ ꯀꯣꯛꯆꯒꯅꯤ, ꯌꯦꯡꯅꯕꯗ ꯉꯝꯕꯤꯅꯕ ꯂꯩꯔꯣꯏ꯫ ꯅꯆꯥ ꯅꯅꯥꯏ ꯐꯪꯒꯅꯤ, ꯉꯥꯡ ꯁꯛꯄ ꯍꯩ, ꯌꯦꯡꯅꯕꯁꯨ ꯁꯣꯟꯗꯦ, ꯂꯥꯏꯊꯣꯛꯀꯅꯨ꯫ ꯊꯧꯅꯤ ꯄꯣꯠꯂꯝꯗꯤ ꯂꯩ ꯅꯥꯄꯨ ꯑꯃꯁꯨꯡ ꯀꯤꯁꯃꯤꯁꯁꯦ ꯀꯠꯄꯗ ꯌꯥꯝꯅ ꯐꯕ ꯑꯣꯏꯀꯣ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯔꯥꯁꯤꯐꯜꯒꯤ ꯄꯥꯎꯖꯦꯜ ꯍꯥꯏꯖꯒꯦ꯫ ꯉꯁꯤ ꯍꯥꯏꯕꯁꯤ ꯑꯥꯒꯁꯠꯀꯤ ꯇꯥꯡ 20, ꯊꯋꯥꯟꯒꯤ ꯅꯤꯄꯥꯜꯅꯤ ꯄꯥꯟꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ, ꯁꯣꯛ 2023ꯒꯤ ꯔꯥꯁꯤ 39ꯒꯤ ꯄꯥꯎꯖꯦꯜꯅꯤꯀꯣ꯫ ꯃꯊꯪꯗ ꯑꯃꯨꯛ ꯀꯩꯅꯥꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯃꯤꯆꯪ ꯍꯦꯟꯒꯠꯀꯅꯤ, ꯋꯥꯈꯜ ꯊꯣꯛꯀꯅꯤ, ꯑꯣꯏꯖꯕ ꯐꯪꯒꯅꯤ, ꯄꯣꯠꯂꯝ ꯁꯤꯟꯗꯣꯛꯄ ꯊꯣꯏꯅ ꯍꯩꯒꯅꯤ, ꯀꯤꯗꯕꯅ ꯊꯧ ꯄꯥꯡꯕ ꯍꯥꯟꯅꯒꯨꯝ ꯍꯦꯟꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯅꯥꯄꯨ ꯑꯃꯁꯨꯡ ꯀꯤꯁꯃꯤꯁ ꯀꯣ꯫ ꯃꯊꯪꯗ ꯁꯤꯡꯍꯥ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯇꯅ ꯃꯥꯏ ꯄꯥꯛꯀꯅꯤ, ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯍꯣꯠꯅꯧ, ꯅꯥꯏꯇꯣꯝ ꯋꯥꯔꯦꯞ ꯂꯧꯕ ꯀꯣꯛ ꯁꯥꯒꯅꯤ, ꯈꯨꯠꯁꯨ ꯆꯥꯎꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯉꯁꯤ ꯔꯥꯁꯤ 39ꯒꯤ ꯄꯥꯎꯖꯦꯜꯅꯤꯀꯣ꯫ ꯍꯥꯏꯔꯤꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 20, ꯊꯋꯥꯟꯒꯤ ꯅꯤꯄꯥꯜꯅꯤ ꯄꯥꯟꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 39ꯒꯤ ꯔꯥꯁꯤ ꯐꯜꯅꯤꯀꯣ꯫ ꯁꯣꯛ 2023ꯒꯤꯀꯣ꯫ ꯃꯊꯪꯗ ꯑꯃꯨꯛ ꯀꯔꯀꯠꯀꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯈꯥꯡꯕ ꯀꯟꯕ, ꯃꯤꯋꯥ ꯊꯥꯖꯗꯕ, ꯄꯥꯡꯁꯤꯟꯅꯕ ꯑꯃꯗꯤ ꯍꯣꯌꯥ ꯐꯗꯕꯅ ꯃꯥꯡꯕ ꯌꯥꯗꯕꯒꯨꯝ ꯀꯟꯒꯅꯤ꯫ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯗꯤ ꯃꯤꯌꯥꯝ ꯂꯣꯏꯅꯕꯗꯤ ꯐꯩ꯫ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯅꯥꯄꯨ ꯑꯃꯁꯨꯡ ꯀꯤꯁꯃꯤꯁ꯫ ꯃꯊꯪꯗ ꯃꯤꯊꯨꯟꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯅꯤꯡꯕꯗꯨꯃꯛ ꯄꯥꯡꯕꯅ ꯅꯆꯥꯛ ꯅꯔꯦꯜ ꯆꯥꯎꯈꯠꯀꯅꯤ꯫ ꯑꯅꯧꯕ ꯊꯧꯔꯝꯗꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯆꯒꯅꯤ꯫ ꯌꯦꯡꯅꯕꯅꯗꯤ ꯇꯥꯊꯤ ꯐꯤꯡꯂꯕꯗꯤ ꯁꯣꯛꯀꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯉꯁꯤ ꯑꯥꯒꯁꯠꯀꯤ ꯇꯥꯡ 20, ꯊꯋꯥꯟꯒꯤ ꯅꯤꯄꯥꯜꯅꯤ ꯄꯥꯟꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯁꯣꯛ 2023ꯒꯤ ꯔꯥꯁꯤ 39ꯒꯤ ꯄꯥꯎꯖꯦꯜꯅꯤꯀꯣ꯫ ꯃꯊꯪꯗ ꯑꯃꯨꯛ ꯕ꯭ꯔꯤꯖꯀꯤ ꯑꯃꯁꯨꯡ ꯅꯤꯡꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯨꯡꯖꯒꯅꯤ, ꯑꯁꯥ ꯆꯥꯎꯕ ꯃꯇꯥꯡ ꯆꯥꯒꯅꯤ, ꯅꯛꯅꯕꯒꯤ ꯃꯇꯦꯡ ꯐꯪꯒꯅꯤ, ꯑꯀꯜ ꯑꯊꯧꯒꯤ ꯂꯝꯗꯗꯤ ꯂꯥꯏꯕꯛ ꯐꯕ ꯋꯥꯠꯂꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯃꯊꯪꯗ ꯃꯦꯁꯀꯤ ꯑꯃꯨꯛ ꯑꯔꯥꯞꯄꯒꯤ ꯀꯥꯟꯅꯕ ꯐꯪꯒꯅꯤ, ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯥꯖꯒꯅꯤ, ꯊꯥꯖꯗꯅ ꯀꯥꯟꯅꯕ ꯈꯔꯁꯨ ꯐꯪꯒꯅꯤ, ꯅꯥꯄꯜ ꯇꯧꯔꯕꯗꯤ ꯅꯈꯥ ꯇꯥꯕꯅꯁꯨ ꯎꯁꯤꯜꯂꯣꯏ꯫ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯧꯕ ꯆꯦꯡ꯫
ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯥꯒꯁꯀꯤ ꯇꯥꯡ 10 ꯊꯧꯋꯥꯟꯒꯤ ꯅꯤꯄꯥꯜꯅꯤ ꯄꯥꯟꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯁꯣꯛ 1963ꯒꯤ ꯔꯥꯁꯤ 19ꯒꯤ ꯄꯥꯎꯖꯦꯜꯅꯤꯀꯣ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯈꯔ ꯍꯥꯏꯖꯔꯤꯀꯣ ꯃꯊꯪꯁꯤꯅ ꯊꯧꯅꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯦ ꯏꯁꯥꯅ ꯅꯤꯡꯖꯕ ꯂꯥꯏꯗ ꯀꯠꯄꯁꯨ ꯃꯍꯩ ꯐꯪꯒꯅꯤꯀꯣ ꯍꯥꯏꯔꯤꯕꯁꯤ ꯃꯊꯪꯁꯤꯅ ꯊꯧꯅꯤ ꯄꯣꯠꯂꯝꯁꯤꯡꯁꯦ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯖꯔꯝꯒꯦ ꯑꯍꯥꯟꯕꯃꯛꯇꯗ ꯃꯦꯁꯀꯤ ꯊꯧꯅꯤ ꯄꯣꯠꯂꯝꯁꯦ ꯂꯩ ꯑꯉꯧꯕꯒ ꯆꯦꯡꯒ ꯍꯥꯏꯖꯕꯅꯤꯀꯣ ꯃꯊꯪ ꯕ꯭ꯔꯦꯁꯀꯤꯅ ꯂꯩꯁꯤꯁꯨ ꯀꯣ ꯂꯩ ꯑꯃꯁꯨꯡ ꯆꯤꯅꯤ ꯑꯉꯥꯡꯕꯀꯣ ꯑꯗꯩ ꯃꯤꯊꯨꯟꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯂꯩ ꯑꯃꯁꯨꯡ ꯆꯤꯅꯤ ꯑꯉꯥꯡꯕ ꯁꯤꯁꯨ ꯀꯔꯛꯀꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯂꯩ ꯅꯥꯄꯨꯒ ꯀꯤꯁꯃꯤꯁꯀ ꯍꯥꯏꯖꯕꯀꯣ ꯃꯊꯪ ꯁꯤꯡꯍꯥꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯂꯩ ꯁꯤꯁꯨ ꯆꯤꯅꯤ ꯑꯉꯥꯡꯕꯀꯣ ꯍꯥꯏꯔꯤꯕꯁꯦ ꯉꯁꯤꯒꯤ ꯑꯥꯒꯁꯀꯤ ꯇꯥꯡ 10 ꯊꯧꯋꯥꯟꯒꯤ ꯅꯤꯄꯥꯜꯅꯤ ꯄꯥꯟꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ 2023ꯒꯤ ꯔꯥꯁꯤ 19ꯒꯤ ꯄꯥꯎꯖꯦꯜꯅꯤꯀꯣ ꯃꯊꯪꯗ ꯑꯃꯨꯛ ꯊꯧꯅꯤ ꯄꯣꯠꯂꯝꯁꯦꯀꯣ ꯀꯩꯅꯥꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯂꯩ ꯅꯥꯄꯨ ꯑꯃꯁꯨꯡ ꯀꯤꯁꯃꯤꯁ ꯀꯣ ꯇꯨꯂꯥꯒꯤ ꯑꯃꯨꯛ ꯂꯩ ꯅꯥꯄꯨꯁꯤꯁꯨ ꯀꯤꯁꯃꯤꯁ ꯕ꯭ꯔꯦꯁꯤꯛꯀꯤꯅ ꯂꯩ ꯍꯤꯈꯣꯛ ꯑꯃꯁꯨꯡ ꯊꯣꯏꯗꯤꯡ ꯀꯣ ꯙꯅꯨꯒꯤꯅ ꯂꯩ ꯑꯃꯁꯨꯡ ꯆꯤꯅꯤ ꯑꯉꯥꯡꯕ ꯃꯀꯔꯒꯤꯅ ꯂꯩ ꯑꯁꯪꯕ ꯑꯃꯁꯨꯡ ꯀꯤꯁꯃꯤꯁ ꯀꯣ ꯀꯨꯝꯚꯒꯤꯅ ꯂꯩ ꯅꯥꯄꯨ ꯑꯃꯁꯨꯡ ꯀꯤꯁꯃꯤꯁ ꯑꯗꯨꯒ ꯏꯔꯣꯏꯂꯣꯏꯕ ꯃꯤꯅꯒꯤꯅ ꯂꯩ ꯑꯉꯧꯕ ꯑꯃꯁꯨꯡ ꯆꯦꯡ ꯍꯥꯏꯔꯤꯕ ꯑꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯅꯤꯡꯖꯕ ꯏꯁꯣꯔ ꯑꯃꯁꯨꯡ ꯂꯥꯏꯗ ꯀꯠꯄꯗ ꯌꯥꯝ ꯃꯍꯩ ꯐꯪꯕ ꯑꯣꯏꯒꯅꯤꯀꯣ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯉꯁꯤꯒꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯔꯥꯁꯤ 19ꯒꯤ ꯄꯥꯎ ꯍꯥꯏꯕꯗꯤ ꯄꯥꯎꯖꯦꯜ ꯍꯥꯏꯕꯗꯤ ꯑꯥꯒꯁꯀꯤ ꯇꯥꯡ 10 ꯊꯧꯋꯥꯟꯒꯤ ꯅꯤꯄꯥꯜꯅꯤ ꯄꯥꯟꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯁꯣꯛ 1963ꯒꯤ ꯔꯥꯁꯤ ꯐꯣꯟꯒꯤ ꯄꯥꯎꯖꯦꯜ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯟꯅꯅ ꯈꯨꯔꯨꯝꯖꯔꯤ